Ngasigi oiba tongan page kharagi poseng collection tawbagi manungda Surchandra Jodoka sembai mitai hairiba page asina phongdokpagi matungina nan Manipuri ama mafam khangdana mangkhre mayam phangnaba thiminasi haiba wafam asina ahan boina kudol tamjage amadi video asibu meng tabiriba punamakpu Loktak Mapao updates ki mekaidagi taram okchabaga loinana ikai khumna butchari amasong soiki lan kibada ngakpiyu haiba wafam thamjari nan Manipuri ama mafam khangdana mangkhre mayam phangnaba thiminasi haiba wafam thamli makhatana marga paitega Khatnarga Kuki na Zomi singi flex Segairaga Langthokhre video matik asigi translate oina khutna okloida khongna oke wow salai taret ki flekpu maline haiba karem kathaina bagi wafam phongdokli makhatana marga paitega Khatnarga Kuki na Zomi singi flex Segairaga Langthokhre hairi ngasi numidang asida Zomi bu uradi hatlu hairi amatang halaga khangani hairi hojik Churachandpur gi irangda margi marakta Kuki maron taptai lon badagi hen irang chawkhre marga paitega phunaraga Kuki na kamaina soklino masi share tawraga Kuki amadi Zomi singda hangsi hairi makhataba PS asigi aroiba post oina Paite versus Hmar sponsored by Kuki haiba wafam amakhak post tawri tongan ba page kharagi posting collection tawbagi manungda iduning thau hairiba page asigi post khara khak lokhotcharaga miyamda khodol tamjage ITLF ki secretary Montombing amadi president ke sumthangi yum ngasi numidang pung 8 makhai taba adwaida mai thakre Hmar plus Kuki anigi apunba miyoi singa Paite plus Zomi singa akan maong da khuthoknare KJC Baipai Council Mate Tribe Union Kuki NP Kotu singna appeal tawbada chatre Tribe Union sing asigi appeal asi maru oina Hmar leader Hmar Inpui amadi KJC gi secretary Richard Lalta puya Hmar purakpagi condemnation oina ayamba tawi maramaduna irang nemdaba oibasu yai haiba wafam phongdokli PSSC ki makhatana Thaina Chinada opium war achauba ani thoki 1839 to 1842 amadi 1856 to 1860 fauba opium chinglubagi Chinagi Queen Dynasty lan ani maktamai thiki akonbagi opium war adudi Anglo-China war Ero war haina maming tholi highly addictive poppy gi trade asi thinglubagi British amadi France lebak animakna Queen Dynasty da lan taraktuna Hong Kong fauba British na loksen ki poppy trading tawriba asina British ne 1860 da opium war ngamduna British na loksen ki ba Hong Kong Island 1997 da khaktani China da amuk hanjiliba se sinagi opium war adudi aikoina uhodre warini hausi aikoina uriba sina en berengi war on drug ne chapmanai opium war asi aikoina thengna hauba coronavirus kumbani India pumba Manipur pumba pandemic oina numit kharani da sandokkiba mishi mina ngakpa phangna thokiba psychological pressure kaya laikiba mitnadi uba phangdaba coronavirus adugumbani sigi Manipur gi opium war on drug asina soandaba kana amata yaude pandemic tawna center state ki minister MLA bureaucrats military central force police public businessmen youths militants loina sandoi loina involved tawi drug faba changkiba loina idik churaga infection thoklaga amuk hanna halakte makhogi world adum tinkhre center state top bureaucrats top military loina opium drugs ki corona infection paklaga loina lai aduna chumna decision amata lawbangam dribani Manipur da opium brown sugar business asidi yamna sathire society asi coma da leiraba gumbani corona da hairaga ventilator hapaga ICU ward thamba patient gumbani haibdi war on drug haiba madu control tawnanaba soknariba warna Anglo Kuki war to topple government war for separate administration war between ethnic groups Sinagi opium war da Anglo China war on kiba aduga kari khenage haiba wahangli una thinet pa haiba aduni tawriba si haiba wafam phongdokli makha satharakpada pes asina phongdokpagi matung ina opium price in Kangpokpi rupees 97,000 per kg hana opium kg da lupa 1.6 lakh yaururabane opium na taure aduna market price hantakre Sunday church mi kaya laknadre itak takle popi lokpa romda loina chanakre handak chahi gi popi lokpagi ani shuba amadi aroiba round aduna mi kana amata sangade April fauba popi lokane sahi ama natraga ani sangthana lansum tawraga leiragadi Kuki makai kuiraroi chahi manga gi matungda population 50% hantakragane drug overdose addicted siba mi masing yamle 80% drug chare hepatitis
C naba 60% HIV positive 30% oire village volunteer sing su brown sugar natraga WY tablet ayambana sizinai WY tablet charaga duty tawraga di tumning de hai aduna leader singna makhogi watana ba WY tablet brown sugar supply lepa yade hek supply pi dabada life or death ni edict churaba ngaktani mapam aduda duty posting takiba central state forcing su drug mafia wall aduda tawriba sing aduda kana amata changluba thingluba ngamde poppy war tawbinanaba mi leitre poppy war gi changhiba makhai poppy wall na edict loina chukre changhiba kana amata poppy wall dagi escape tawba ngamde amuk halaktre one way ni anaiba ising da aruba ising phana yamna tinchilabasu ising anaiba chumthokpa ngamdaba adugumbane kayam kuina hingani khangdraba punchini hinglingai enjoy your life haiba aduni long run ta 10% kuki khaktang ina khulaga hingawgani ataidi laina paklaga loina mangkhragani handak maitai kuki lan tawnadana changna howdaba songna samna howdaba ase maitai society gi khwaidagi sep oirabani natragadi maitai nipan nupi phana yamna drug na lan taraktana manglagadabani haiba wapam phongdokli makha satarakpada thadok tax amagi matangda thamlakpa wapam kharakhak miyamda kudol tamjige Churachandpurda mar amadi Zomi kangluk ani Khatnabada yuar hare Kuki singna mar gi michang changsin khre thadok tax asida hairiba ase Zomi singna mar leader khaktada attack tawba natana ngasi ban tawriba mar volunteer singda su attack tawre police station manakta irang thokle Kuki tachapa sing thoraklo mar brother sing ase mateng pangse mar inpigi general secretary Richard Lantanpuya mar kauba miyoi ama March 13 numidangda masak khangdaba miyoi kharana mamit khumjillaga BK Montessori School campus ta lamkada phukibagi thodokka mari leinana mar inpina ngase Churachandpurda ban kaubani haibu wafam thadok tax asida phangdokli makha satarakpada PS asigi aroibo oina Kuki FB group singdagi lokthokpa post sing thadok translation haiba wafam thamjage aikhoi ipu uncle Haukip singi lan manungda tawba ngamba thabak sing ahanbada Shaikot MLA Paulilan Haukip na media da chinna separate administration tanbada achouba thodang lawi MLA pham resign tawbadi ngamde lan manungda awaba taduna village thadoklaga chelakpa kanagumba amattagi mateng pangngingbagi thamoi pande madugi mahut lamkagi molnomda phajjaraba yum ama oina sakhi anisubada technopol MLA minister oiramba letpa Haukipti N Biren gi sanapotni mahangna MLA hek oibaga more da maitai king Narasingagi statue yungchi adumaina kanagumba amattana mamangda tawkidri N Biren gi matengdagi lam kaya laishinkhre Delhi da flat kaya laikhre magi constituency gidi hojik phawba kari amata tawdri mari subada Michael Lamjat thang Haukip amadi James Haukip hairiba ani asi yamna natai chadaba miyoi ngaktani thadawgi mingda N Biren dagi paisa tali thadaw pumba Delhi amadi Guwahati da Langthokhre mari subada PS Haukip KNO gi president hairiba ase maitai kibani pani lan manungda Bangkok ta lotlaga laiki halaklaga Christian followers saraga public pu lana lamjingi manga subada onthok pau Haukip Kim political affairs chairman MP election gi matamda naga candidate tagi paisa charaga naga candidate ki yamna wana chenjakhibani pane election matungda public ki damak thadarakpa MP fund 2.5 crore thabak amata sudana mahakna haina thokke taruk subada Dr. Lamtingthang Haukip Kuki shingi thabak amata tawde paisa talaga lai machin khaktani hairiba mahakna chaluba mafam khuding Kuki nupi rap tawi Makhatana PS asina hairibadi mathakta hairiba wafamsing ase lalamba yarombadi yai adubu achumbana ayambani chumba taragadi yamna kudong tina sathiraba thabak ngaktani haiba wafam phongtokli makha satarakpada AT gi luching purel korongan bakhuman gi PS tagi post amani khaktang lokhat charaga miyam da kudol tamjage Kuki singna tonglawbi maningda lamai mai tharakpada yum khara mai chakre hairi thodok aduda AT unit 60 tonglawbina mai adu muthanaba kanna hona jabani adumakpu mai pakpangam khidre mapam aduda security personnel su lai moina su ngamdre haiba wafam sing thamli makhata na Kuki haiba kangbu sidi Antarctica da thamla su penguin ga khanarakani penguin daga maran aroi bi season do mali moigi ancestral leni noidagi hana leira abani kaina haiba wapam phongdokli security force singna angang adu kanma ngambra ngamdabra yengsi miyamgi life and property ngakpa ngammi ngamde khanglani haiba wapam phongdokli makha satarakpada AT general headquarter gi PRO oina thawpubiriba Robin Mangang Khoirakpanggi PS tagi post ama khaktang lokot charaga thamjage lana chi chahi ani fare kadai fawba chatpa yai yade loina khangnare miyoi kaya changkhraga tholakhidre chahi taragi makhagi angang seng amadi body solaba hanuba hanubi nattana naha singna pangchang changkhibagi thabaktadi ai thoidokna wakhal wararoi
koksu thadararoy warobinu yam nungaite thodok asi adubu aikhoisu amadi rajasu kanadabada koksi puba thangba ngamdre hairi makha satarakpada inner Manipur parliamentary constituency gi MP su oibiriba angomcha bimol akoijangi PS tagi post ama khaktang thamjagi mangkiba angang naha adugi imungi apokpi yauna police amadi security official singa aigi staff amsung ishaga su pau phaunare police amadi central armed force singna kanna thibo humbagi thabak chathari tekta kaiduna ibungodu phangba oirasnu haiba wafam phongdokli makha satarakpada aroibo oina national highway 2 amadi national highway 37 da potchai puduna lakpa gari imphal da tunglare hairi national highway 2 amadi national highway 37 da lamdam asigi tangai fadana nomoda changdraba yadraba potchai puduna lakpa gari samaka nipunithoi amadi chaniga humfuga mapan hairiba lambi asida apanba yaudana pusilakre makhatana potchai pusilakpada khudongthiba thoktanabagi damak chiningai oiba mapamsingda security force na kanba section tharang lokhotki Manipur district punamakta pamdaba thodok thoktanabagi damak amasung tamda punna checkpoint chamaga mapan hangduna achat awong sing sek tawbagi tabak chathakre haina Manipur police control room na thadorokpa chirola mana khangalakli haibo phamasi tamjaraga asigidi matang saida losinjare.